Channel asina mayambu taramna oksari ngasi mayamgidamakta yamna nungairaba action drama thriller da yumfam oiba film ama puduna laksari. Film asigi maming na The Shallows hariba film asi explain tawjarakpada soikiba lankiba yaurgasu mayamna pukchel sauna ngakpiyu haina channel asigi maikaidagi ningsingjari. Film asi haurakpada medical college da tambi Nancy Kobi nupi amana mahaki college ki vacation matamda beach amada koiba chaninglami. Hairiba beach asi Nancy gi mama na mirolingaida surfing tawduna sanakiva beach amasu oirami. Asengbadi mana chatkadaba khongchat asida Anna Kobi magi mama nabi amasu yaugani haina hairamki. Anna na khanghaudana mahak yauba ngamlaroi haina pau phaurakki. Nancy na mana chatke khankiba khongchat adu mathanta oirabasu chataba yade khanduna leplammi. Maramdi magi mamana yamna pamjaba beach haibadu hairiba beach asi oirammi. Magi khongchat adu Carlos Koba nupa amana thinbirami. Carlos na beach yaurabada Nancy adu thambiramlaga mahak chatkirami. Nancy beach adu ubada yamna haraukhi aduga haukiba matamsing adusu ningsinglamki. Nancy surfing sananingbana surfing board adu lokthoklaga isinglomda oina kumtharami. Mana adumna wave haibadi ithat ngaiduna leiringaida surfboard paiba mioi anisu thengnaki. Makoina Nancy da mapam adudagi khara chatlaga nung achawasing leibani hainasu mangonda takpirami. Makoinasu makha taraduna hai nongmada hairiba mapam asida ithat achawba amuktang lakani haina. Nancy makoina mangonda adumna takpiba adu yamna haraurami. Mahakna surf sanaduna nungai na matam lelami. Mana sanaba loiraba matung isingdagi karaklaga kangfanda ngahak mahakna potharami. Mahakna potharingai matam aduda magi mamagi photo yengduna haukraba matam adu ningsinglami. Magi mama su Nancy na ningsinglami. Magi mama asi cancer naduna siba oina film asida uhalli. Masigi matungda mana magi sister da call tawduna mama na makhoida haibiramba beach asigi phajaba adu chumi haina video call da wari sanarami. Madudagi Nancy na magi mapa da call tawduna magasu wari sanarami. Magi mapa na magi khanbada yamna warami maramdi magi mama leitraba matung mahaki college adu loisinba ngamloidra haina khanjarami. Nancy na nungaiba mikup aduda nungaitaba wari adu makha tana sanaba pamlamde. Masigi matungda Nancy na mapada makhoiga yamthuna unaba phanglani hairamlaga phone adu thamki. Nancy makha tana surfboard adu paiduna surfing sanaba kumtharami. Nupa sing adusu surfing sanaba loiraba matung mayumda chatnaba tawrami. Nancy da mahak adu thenglani haibirami. Nancy na aroiba wave adu ngayokhige haina makhoida khumki. Nancy wave ngaiduna leiringaida mana khara lapa maphamdagi asiba well ama mana urami. Madudaki mana well adu karamna siribano haina wakhal ngaihak tawduna leiringaida useksing adu khanghaudana paithorakhi. Mana kari maramgi damakta useksing asina paithoklibano haina yenglubada yamna chaurba shark ama laktuna attack tawba oiramki. Masu shark adu ubada kimanduna board adudagi takhirami. Magi board adu mana loge tawrami adubu mana loge hotnaringaida shark aduna magi makhongda chiklami. Nancy saina khol fauduna asiba well aduda kakhatuna masa kanjanaba hotnarami. Nancy magi surfboard ki thauri aduna magi asokpa aduda kisinduna I thoklibadu kharada oirabasu phanaba hotnarami. Manasu nupa ani aduda mateng pangpinaba laurami. Laibak thibadi makhoina leiriba mafam aduga mana leiriba mafam aduga lapnabana maram oiraga mana laubadu tadana chatkirami. Nancy na karamna lanthengnaba haibadu aikoi makha tana yengminaraga khangminasi. Nancy na adumna matha sana leiringaida well asiba aduda shark aduna attack tawrakhi. Nancy magi board adu fanglabadi thawai hinglani khanduna board adu launaba tawrami. Somdasu shark aduna attack tawba leplamde. Nancy board adu loba ngamlamde. Madugi mahutta nungzau amada mahakna kanaba tawrami. Mana kabada magi asokpa mafam aduda nung machet amana thenglami. Mahak yamna chaina phangba haibudusu oirammi. Nancy saina adu khangba ngamdraduna mana siriba sana amadi lik adu sizinaduna asokpa adu fotlami.
ꯁꯥꯔꯛ ꯑꯗꯨꯁꯨ ꯅꯦꯟꯁꯤ ꯑꯗꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯦꯟꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯃꯥꯒꯤ ꯃꯄꯥꯟ ꯊꯪꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯂꯣ ꯇꯥꯏꯗ ꯑꯗꯨ ꯂꯥꯛꯀꯗꯕ ꯄꯨꯡ 5 ꯋꯥꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯦꯟꯁꯤ ꯌꯥꯝꯅ ꯏꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯪꯃꯟꯕꯅ ꯃꯥꯒꯤ ꯐꯨꯔꯤꯠꯅ ꯃꯁꯥ ꯑꯗꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯕ꯭ꯂꯗ ꯐ꯭ꯂꯣ ꯐꯖꯅ ꯆꯦꯟꯅꯕ ꯃꯥꯒꯤ ꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯁ꯭ꯂꯤꯞ ꯑꯗꯨ ꯕꯦꯟꯗꯦꯖ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯕ ꯋꯥꯏꯈꯨ ꯑꯃ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯋꯥꯏꯈꯨ ꯑꯗꯨ ꯆꯥꯕꯗ ꯃꯍꯥꯛ ꯑꯣꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯋꯥꯃꯜꯂꯛꯇꯨꯅ ꯀꯔꯝꯅ ꯕꯤꯆ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯔꯐꯤꯡ ꯕꯣꯔꯗ ꯑꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒ ꯈꯔ ꯅꯛꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯕꯣꯔꯗ ꯑꯗꯨ ꯐꯪꯂꯕꯗꯤ ꯃꯇꯦꯡ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯕꯣꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯔꯣꯏꯔꯝꯃꯤ꯫ ꯁꯥꯔꯛ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯅꯦꯟꯁꯤ ꯍꯥꯊꯨ ꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯥꯅ ꯀꯥꯈꯠꯂꯛꯄꯗ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯗ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯦꯟꯁꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯦꯟꯁꯤꯅ ꯃꯤꯑꯣꯏ ꯑꯃ ꯀꯪꯐꯥꯟꯗ ꯂꯩꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯀꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯀꯧꯔꯤ ꯍꯥꯏꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯦꯟꯁꯤꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯕꯦꯒꯇꯒꯤ ꯂꯧꯔꯒ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯗ ꯄꯥꯎ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯗ ꯄꯥꯎ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯦꯟꯁꯤꯒꯤ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯨꯔꯥꯟꯈꯤ꯫ ꯅꯦꯟꯁꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯦꯟꯁꯤꯒꯤ ꯕꯣꯠ ꯑꯗꯨꯁꯨ ꯍꯨꯔꯥꯟꯒꯦ ꯈꯟꯗꯨꯅ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯅꯦꯟꯁꯤꯅ ꯍꯨꯔꯥꯟꯕꯗꯨꯗ ꯏꯁꯤꯡꯗ ꯀꯨꯝꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯅꯥ ꯀꯟꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯁꯥꯔꯛꯅ ꯆꯤꯛꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯪꯐꯥꯟꯗ ꯌꯥꯝꯅ ꯋꯥꯅ ꯀꯥꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯅꯦꯟꯁꯤ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯦꯟꯁꯤꯒ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁꯔꯐꯤꯡ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯔꯐꯤꯡ ꯁꯥꯟꯅꯒꯦ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯦꯟꯁꯤꯅ ꯃꯈꯣꯏꯗ ꯏꯁꯤꯡꯗ ꯀꯨꯝꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯈꯣꯏꯗ ꯂꯥꯎꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯔꯐꯤꯡ ꯁꯥꯟꯅꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯏꯊꯠ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩꯗ ꯁꯥꯔꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯅ ꯃꯐꯝ ꯊꯤꯔꯝꯃꯤ꯫ ꯅꯦꯟꯁꯤꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯦꯟꯁꯤꯒꯤ ꯅꯥꯛꯇ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯦꯟꯁꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯁꯥꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯗꯨꯅ ꯆꯥꯈꯤ꯫ ꯅꯦꯟꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯒꯠꯂꯛꯄꯅ ꯃꯍꯥꯛ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯀꯥꯏꯕ ꯕꯣꯔꯗ ꯃꯆꯦꯠꯅ ꯅꯨꯡꯁꯥ ꯈꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯒꯥꯔꯤ ꯌꯦꯡꯂꯨꯕꯗ ꯑꯀꯟꯕ ꯏꯊꯠ ꯂꯥꯛꯀꯗꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯗ ꯌꯥꯎꯔꯝꯕ GoPro ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯅꯦꯟꯁꯤ ꯃꯁꯥꯐꯥꯎ ꯂꯦꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯔꯛ ꯑꯗꯨꯅꯁꯨ ꯅꯦꯟꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯇꯣꯞꯄ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯕꯗꯨ ꯅꯦꯟꯁꯤꯅꯁꯨ ꯎꯔꯛꯈꯤ꯫ ꯅꯦꯟꯁꯤ ꯃꯥꯅ ꯆꯪꯒꯗꯕ ꯃꯇꯝ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ ꯁꯥꯔꯛꯅ ꯐꯪꯂꯣꯏꯗꯕꯒꯤ ꯃꯃꯤ ꯎꯕꯗꯒꯤ ꯃꯥꯅ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯔꯣꯏꯈꯤ꯫ ꯅꯨꯡꯖꯥꯎ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯒꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯈꯤ꯫ ꯅꯦꯟꯁꯤ ꯋꯥꯁꯨ ꯋꯥꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨ ꯋꯥꯅ ꯃꯥꯅ ꯂꯧꯕ ꯉꯝꯈꯤ꯫ ꯅꯦꯟꯁꯤꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯥꯔꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯅꯦꯟꯁꯤ ꯀꯤꯃꯟꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯥꯅ ꯆꯣꯡꯊꯔꯤꯕ ꯃꯐꯝꯗꯨ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯊꯦꯡꯖꯤꯟꯗꯨꯅ ꯌꯥꯝꯅ ꯑꯅꯥꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫
ꯁꯥꯔꯛ ꯑꯗꯨꯁꯨ ꯃꯥꯕꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯛ ꯑꯗꯨ ꯅꯨꯡ ꯀꯥꯔꯛ ꯑꯗꯨꯗ ꯆꯞꯇꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥꯗꯨ ꯃꯥꯅ ꯂꯧꯔꯒ ꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤ꯫ ꯃꯥꯅ ꯀꯦꯃꯦꯔꯥꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯅꯦꯟꯁꯤ ꯁꯥꯔꯛ ꯑꯗꯨꯅ ꯀꯔꯝꯅ ꯃꯤꯑꯣꯏ ꯑꯗꯨ ꯆꯥꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯁꯥꯔꯛ ꯑꯗꯨꯒꯤ ꯃꯈꯅꯥꯎꯗ ꯈꯣꯏ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕꯗꯨ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯁꯥꯔꯛ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯅꯕ ꯇꯧꯔꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯂꯛꯄ ꯁꯥꯔꯛꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯣꯌꯤ ꯑꯃ ꯇꯥꯎꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯕꯣꯌꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯦꯟꯁꯤꯅ ꯏꯔꯣꯏꯕꯗ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤ ꯅꯦꯟꯁꯤꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯀꯟꯕ ꯏꯊꯠ ꯑꯗꯨ ꯂꯥꯛꯀꯗꯕ ꯃꯤꯅꯤꯠ 10ꯃꯨꯛ ꯋꯥꯠꯂꯝꯃꯤ꯫ ꯏꯊꯠ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯦꯟꯁꯤꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ꯫ ꯅꯦꯟꯁꯤꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯅ ꯂꯩꯔꯤꯕ ꯕꯤꯆ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯝꯗꯦ꯫ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯃꯍꯥꯛ ꯑꯗꯨ ꯏ ꯌꯥꯝꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯁꯣꯟꯊꯕ ꯑꯃꯗꯤ ꯁ꯭ꯀꯤꯟꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯂꯦ ꯍꯥꯏꯅ꯫ ꯅꯦꯟꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯔꯤꯕ ꯇꯦꯛꯁꯦꯁꯇ ꯄꯥꯎ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯃꯇꯨꯡ ꯀꯦꯃꯦꯔꯥ ꯑꯗꯨ ꯏꯊꯠꯅ ꯄꯨꯈꯤꯅꯕ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯅꯦꯟꯁꯤ ꯕꯥꯎꯏꯒꯤ ꯃꯅꯥꯛꯇ ꯏꯔꯣꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯏꯔꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯏꯔꯣꯏꯕꯗ ꯁꯥꯔꯛ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯅꯔꯛꯈꯤ꯫ ꯅꯦꯟꯁꯤ ꯁꯤ ꯀ꯭ꯔꯤꯆꯔꯁ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯗꯨꯅ ꯕꯥꯎꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯔꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯥꯎꯏꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯈꯤ꯫ ꯃꯥꯅ ꯕꯥꯎꯏ ꯑꯗꯨ ꯌꯧꯕꯗ ꯁꯥꯔꯛ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯅꯦꯟꯁꯤ ꯕꯥꯎꯏꯗ ꯌꯥꯎꯔꯝꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗ ꯇꯥꯔꯛꯈꯤ꯫ ꯅꯦꯟꯁꯤ ꯁꯥꯔꯛꯇ ꯌꯣꯠ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯂꯒ ꯕꯥꯎꯏꯗ ꯀꯥꯈꯠꯂꯛꯈꯤ꯫ ꯕꯥꯎꯏꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯃꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯐ꯭ꯂꯔ ꯒꯟ ꯑꯃ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯕꯨꯂꯦꯠꯁꯤꯡ ꯑꯗꯨꯗꯤ ꯏꯁꯤꯡꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯅ ꯁꯤꯞ ꯑꯃꯁꯨ ꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯕꯨꯂꯦꯠ ꯑꯗꯨ ꯂꯧꯈꯠꯂꯒ ꯐ꯭ꯂꯔ ꯒꯟ ꯑꯗꯨ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯕꯨꯂꯦꯠ ꯑꯃꯅ ꯌꯥꯗꯕꯅ ꯕꯨꯂꯦꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯨꯟꯅꯕ ꯇꯧꯈꯤ꯫ ꯃꯥꯅ ꯈꯨꯟꯗꯨꯅ ꯐ꯭ꯂꯔ ꯒꯟ ꯑꯗꯨ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯞ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯕ ꯍꯥꯟꯈꯤꯕꯅ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯅ ꯉꯁꯥꯏ ꯍꯨꯟꯗꯣꯛꯈꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯀꯪꯐꯥꯟ ꯌꯧꯗꯨꯅ ꯑꯉꯥꯡ ꯑꯃꯅ ꯈꯨꯟꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯌꯦꯡꯍꯟꯅꯕ ꯍꯥꯏꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯅꯦꯟꯁꯤꯗ ꯁꯥꯔꯛꯅ ꯑꯦꯇꯦꯛ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯕꯥꯎꯏꯒꯤ ꯆꯦꯟ ꯐꯥꯎ ꯁꯥꯔꯛꯅ ꯊꯗꯠꯂꯝꯃꯤ꯫ ꯅꯦꯟꯁꯤꯅ ꯁꯥꯔꯛꯇꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯃꯗꯨꯅ ꯁꯥꯔꯛ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯦꯟꯁꯤꯅ ꯏꯁꯤꯡꯗ ꯊꯥꯎ ꯇꯥꯎꯍꯜꯂꯒ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯇꯨꯅ ꯁꯥꯔꯛꯇꯨ ꯃꯩ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯛ ꯑꯗꯨ ꯍꯦꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯁꯥꯔꯛ ꯑꯗꯨꯅ ꯕꯥꯎꯏꯒꯤ ꯆꯦꯟ ꯑꯃ ꯊꯗꯠꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯟꯁꯤ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯔꯛꯈꯤ꯫ ꯁꯥꯔꯛ ꯑꯗꯨꯅꯁꯨ ꯑꯦꯇꯦꯛ ꯇꯧꯕ लेपलꯝꯗꯦ꯫ ꯅꯦꯟꯁꯤꯁꯨ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯅꯪꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯕꯥꯎꯏ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯅꯦꯟꯁꯤ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯦꯡꯀꯣꯔꯒꯤ ꯆꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯔꯛꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯥꯔꯛꯁꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯁꯥꯔꯛ ꯑꯗꯨ ꯑꯦꯡꯀꯔꯗ ꯌꯨꯡꯗꯨꯅ ꯁꯤꯈꯤ꯫ ꯁꯣꯝꯗꯅ ꯉꯁꯥꯏ ꯑꯉꯥꯡ ꯑꯃꯅ ꯈꯨꯟꯈꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯀꯥꯔꯂꯣꯁꯀꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯔꯂꯣꯁꯅ ꯀꯦꯃꯦꯔꯥꯗ ꯌꯥꯎꯔꯝꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯀꯥꯔꯂꯣꯁꯅ ꯕꯤꯆ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯅꯦꯟꯁꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯣꯔꯕꯥꯟꯗ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯈꯤ꯫ ꯀꯥꯔꯂꯣꯁꯅ ꯅꯦꯟꯁꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯜꯝ ꯑꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯦꯟꯁꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯎꯄꯤꯅ ꯂꯩꯔꯤꯕ ꯇꯦꯛꯁꯦꯁꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯁꯔꯐꯤꯡ ꯑꯗꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯜꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫